ꯅꯪꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯏꯆꯝ ꯆꯝꯕ ꯑꯔꯥꯏꯕ ꯕ꯭ꯂꯣꯛ ꯄꯤꯗꯦꯕ ꯑꯗꯣ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯉꯥꯡꯒ ꯂꯧꯊꯣꯛꯑ ꯂꯥꯛꯑꯀꯥꯟꯗ ꯀꯔꯤꯝ ꯅꯪꯍꯧꯗ꯭ꯔꯦꯗ ꯄꯗꯥꯛ 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 ꯇꯧꯔ ꯆꯠꯈꯤ ꯂꯩꯔꯝꯃꯦ ꯒꯥꯔꯤ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯌꯨꯝ ꯄꯨꯂꯞ ꯌꯥꯎꯈ꯭ꯔꯦ ꯂꯣꯏꯅ ꯑꯣꯜꯃꯣꯁ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯀꯔꯤ ꯒꯥꯔꯤꯅꯣ ꯒꯥꯔꯤ ꯖꯨꯄꯤꯇꯔ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯟ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯏꯁ ꯁꯤ ꯕꯣꯇꯜ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯕꯣꯇꯜ ꯃꯌꯥꯝꯁꯤ ꯀꯥꯏ ꯇꯥꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯃꯤꯡꯁꯦꯜꯗ ꯂꯣꯛꯇꯥꯛꯁꯦ ꯃꯤꯡꯁꯦꯜ ꯍꯥꯏꯗꯥꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯁꯦꯜꯗ ꯇꯥꯔꯅꯤ ꯍꯧꯖꯤꯛꯀꯤ ꯕꯣꯇꯜ ꯃꯌꯥꯝꯗꯣ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯝꯐꯥꯜ ꯁꯤꯇꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯅ ꯄꯥꯛꯇꯛꯅꯅ ꯊꯨꯝꯃꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯐꯝ ꯁꯪ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯑꯅꯝꯕ ꯄꯥꯛꯇꯛꯅꯅ ꯂꯣꯏ ꯊꯨꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯗꯨꯒ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯉꯁꯤꯁꯦ ꯏꯝꯐꯥꯜ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯣꯏꯅꯗꯤ ꯑꯩ ꯄꯥꯡꯅꯉꯥꯏ ꯂꯩꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯅꯪꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒ ꯊꯣꯛꯄ ꯉꯝꯍꯧꯗꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯔꯦꯁꯀ꯭ꯌꯨ ꯍꯧꯖꯤꯛ ꯑꯔꯥꯎꯟ 80ꯅ ꯇꯧꯔꯤꯕꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤ ꯄꯣꯠ ꯍꯣꯡꯗꯣꯛꯄꯗ ꯈꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯩꯁꯦ ꯉꯁꯤ ꯆꯠꯀꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯀꯔꯤ ꯃꯑꯣꯡꯗ ꯊꯨꯝꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯒꯨꯝꯕꯁꯨ ꯈꯔ ꯆꯪꯉꯛꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯦ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯕꯀꯣ ꯑꯗꯣ ꯒꯥꯔꯤ ꯃꯆꯥꯕꯨꯗꯤ ꯂꯩ ꯀꯣꯀꯣꯒꯤ ꯑꯗꯨ ꯒꯥꯔꯤ ꯃꯆꯥꯅ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯅꯣꯡꯁꯦ ꯑꯗꯨꯅ ꯈꯨꯟꯌꯥꯏꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯄꯂꯦꯜ ꯊꯣꯛꯀꯗꯕ ꯀꯛꯆꯤꯡ ꯊꯣꯛꯀꯗꯕ ꯒꯥꯔꯤ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯒ ꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯅꯉꯥꯏꯒꯤꯀꯣ ꯀꯛꯆꯤꯡ ꯌꯧꯔꯗꯤ ꯕꯁꯇ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯔꯦꯅ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩ ꯈꯨꯟꯌꯥꯏꯗ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯔꯥꯛꯄ ꯑꯃꯗ ꯇꯣꯡꯉꯒ ꯑꯗꯨꯒ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯦ ꯏꯁꯤꯡ ꯏꯆꯥꯎꯗꯣ ꯏꯝꯐꯥꯜ ꯏꯁꯤꯡ ꯆꯥꯎꯈꯤꯕꯁꯦ ꯃꯌꯥꯝ ꯒꯥꯔꯤꯁꯨ ꯌꯥꯝ ꯍꯥꯡꯉꯦ ꯁꯨꯝ ꯒꯥꯔꯤ ꯇꯣꯡꯅ ꯈꯜꯂꯛꯄ ꯋꯥꯈꯜꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯎꯔꯤꯕꯁꯦ ꯑꯩꯒꯤ ꯁꯪꯒꯥꯏꯅꯤ ꯗꯤꯟꯅ ꯀꯥꯕꯛ ꯈꯜꯂ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯂꯦꯟꯁ꯭ꯂꯥꯏꯠꯀ ꯇꯧꯔ ꯄꯨꯈ꯭ꯔꯗꯤ ꯑꯩꯅ ꯋꯥꯒꯗꯕꯗꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯅꯣꯡꯁꯦ ꯐꯖꯅ ꯀꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯆꯨꯔꯤ ꯃꯌꯥꯝ ꯑꯩ ꯁꯟꯖꯦꯟ ꯊꯣꯡꯗ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯪꯂꯥ ꯇꯣꯔꯕꯥꯟꯁꯦ ꯂꯣꯏꯔꯦ ꯐꯖꯔꯦ ꯑꯁ ꯕꯦꯔꯥ ꯀꯥꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯙꯤꯔꯥꯖꯇꯣ ꯉꯥꯏꯔꯤꯕꯀꯣ ꯙꯤꯔꯥꯖ ꯂꯨꯋꯥꯡꯗꯣ ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯛꯇꯕꯅꯤꯅ ꯉꯁꯥꯏ ꯑꯩꯁꯨ ꯃꯥꯗꯤ ꯍꯥꯏꯐꯦꯠ ꯆꯠꯀꯗꯧꯕ ꯃꯥꯟꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯋꯥꯊꯣꯛ ꯀꯩꯀꯥ ꯊꯣꯛꯑꯁꯨ ꯃꯥꯁꯨ ꯌꯥꯝ ꯆꯦꯟꯖꯕ ꯃꯤꯅꯤꯅꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯕꯁꯇꯒꯤ ꯂꯥꯛꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯉꯁꯤ ꯆꯠꯀꯗ꯭ꯔꯣ ꯈꯣꯠꯀꯗ꯭ꯔꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯒꯥꯔꯤ ꯌꯥꯎꯔꯛꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯦ ꯈꯣꯠꯂꯁꯦ ꯀꯥꯏ ꯂꯩꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯃꯃꯥꯡꯗ ꯉꯥꯏꯔꯤꯑꯕꯀꯣ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯑꯒ ꯃꯈꯥ ꯑꯗꯨꯝ ꯇꯥꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯣꯡꯁꯦ ꯃꯩ ꯇꯥꯁꯜꯂꯛꯑꯦ ꯃꯌꯥꯝ ꯐꯖꯅ ꯀꯟꯈꯠꯂꯛꯄ ꯋꯥꯅꯤꯗ ꯉꯥꯛꯇꯪꯗꯨꯗ ꯕꯦꯔꯥ ꯀꯥꯔꯅꯤꯍꯦ ꯏꯌꯥꯝꯕ ꯙꯤꯔꯥꯖ ꯌꯧꯁꯤꯜꯂꯛꯑꯦ ꯀꯩ ꯁꯨꯛꯇꯣꯛꯑ ꯂꯥꯛꯏꯗꯨꯕꯣ ꯁꯨꯛꯇꯣꯛꯑ ꯂꯥꯛꯏꯗꯨ ꯀꯩꯅꯣ ꯀꯥꯏꯗ ꯍꯥꯟ ꯆꯠꯁꯦꯅꯣ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯉꯥꯏꯔ ꯃꯇꯨꯡꯗ ꯏꯌꯥꯝꯕ ꯌꯧꯁꯤꯜꯂꯛꯑꯦ ꯂꯣꯏꯔꯦ ꯃꯅꯝ ꯃꯍꯥꯎ ꯀꯩ
ꯌꯥꯗ꯭ꯔꯦ ꯆꯥꯎꯔꯦ ꯋꯥ ꯋꯥ ꯁ꯭ꯋꯥꯏ ꯈꯨꯔꯥꯏ ꯑꯍꯣꯡꯒꯩ ꯂꯩꯀꯥꯏ ꯂꯤꯇꯥꯟ ꯊꯣꯡ ꯁꯤ ꯈꯔ ꯍꯟꯊꯈ꯭ꯔ ꯃꯥꯜꯂꯦꯀꯣ khitang di handa male video da yeng badu gadi wai bah botol mein am ji wala mai bah iya Wow. No. Wash, si botol niya sa di kumain tino. Ah, si botol niya sa kahit tani. Manipur gi kenoda Mingshel da Loktak si Mingshel hai dai ne. Manipur ki Mingshel da tar ne usi botol mein am do. Ya. Iya. Moy. Ka. Si somda. Oh. Bro. Thank you. Sai dero. Yum kaim to dro. Sai dero. Mane. Kaim to dro yum. Kaim to ti. Oh. Mamang sahidi to dai ne. Yengu game ta. Bow. Ai đi ngay sing ăn lúc quỳ này phải không yêu lúc quỳ này kìa ai lúc bây giờ cả đây phải ok Yang se. Yang se. đấy còn cái chú hôm nay có ai nak anda ghi về ra này Semain khangau dan ne singri ra ba. bác mà này sao lúc à Sing thaksin dro. cái nó này ta không có ý định nó phải ta cái gì thôi đi Macam mayam do. Macam mayam do. Sing thaksin le ji di. Mayam relief game da. Sat silu ge yam ba dirasna. Mayam hoje khoin le se ko the Lairik Yengbam Awang Lekai Community Hall. Smaina sigi hall se sida relief camp mamma tawraga leire khodak ki oina arang gi hok juna relief camp ase ko sija lagjabani aduna hujil leiri ba pibam se ko relief camp sida niwai ko sama ga tarakun budi leire adubu ahan bagi oina akogi anak pa magi mari mata sing da ko leina ki bana maram oidana ni si ko ngasi hing di soi dana khara makai di ko yang falak gedra haina kanjai kai kai yansang na yamba ne ha mulai dulu ponggam ga okay adu yamba ko yum di kai dano yiki meno ina kai ba mukam do ha adu pa da chen se la ga ko pa ai no ji tulen on gram ne ba ha adu du sang ga le rak me adu yum do thum gi beran tra kana pu gi be loi thum gi bagi wa pu di pudri ba yum di pu okay adu yam thu na su kang da wors na yamba adu yam kan na akoi ju dum wakhan da dum isor ni jage ko dum yam kan na khanjelu no ko yamba how na sabi ro yamba pura family oina ro sija Family ngakani. ichang ak taro sija Ah, oh moi class kya tamage tame. ah Net ki coaching yauri. amana nit ki coaching to ba ko amana class 6 ka ba Ah, okay yum se pura fuda gi beira natra kana thum gi beira pura de puta de. Kara tume de pote lo chakra. ko chai di loin chakra Ah, washing machine kari kara lo chakra. Yum dile. yum do khata ngai re ba Ang. makok te ho Kai de mathak tangai haure. wa ko ba ko ma angang ga lo tho la ka no kem nang ngom le patak to sat kilen ne gari ma yaw ge yum club yaw ge won almost lo yaw kari gari gari Jupiter ma yaw ge don le ga ta ai
ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯣꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔ ꯆꯥꯛ ꯄꯤꯖ ꯊꯥꯗꯣꯔꯛꯀꯗꯧꯔꯦ ꯁꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯏꯌꯥꯝꯕ ꯍꯩꯉꯥꯡ 360 ꯀꯣ ꯃꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤ ꯂꯩꯔꯝꯃꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯋꯥꯕ ꯍꯟꯗꯛꯅ ꯃꯣꯏ ꯋꯥꯕꯗꯣ ꯑꯣ ꯃꯃꯥꯡꯒꯤꯗꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯌꯥꯎꯕ꯭ꯔꯥꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯃꯃꯥꯡꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯍꯟꯗꯛꯅ ꯑꯃꯨꯛ ꯃꯣꯏꯒꯤ ꯊꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯕ ꯃꯃꯥꯡꯒꯤ ꯅꯣꯏꯗꯗꯤ ꯋꯥꯔꯅꯤꯡ ꯅꯪꯗꯥꯏꯅꯦ ꯅꯪꯗꯦꯗ ꯅꯪꯗꯕ꯭ꯔꯥ ꯑꯁ꯭ꯋꯥꯏꯗ ꯊꯣꯡꯃꯦ ꯑꯁ ꯑꯩꯈꯣꯏꯗꯁꯨ ꯄꯨꯔꯥ ꯊꯥ ꯑꯃꯅꯤꯗꯤ ꯁꯤꯗꯅꯦ ꯂꯣꯏ ꯂꯩꯔꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯁꯤ ꯂꯣꯏ ꯀꯧꯔꯒ ꯈꯨꯗꯛꯇ ꯆꯥꯛ ꯏꯁꯤꯡ ꯂꯣꯏ ꯁꯤꯜꯂꯒ ꯃꯣꯏ ꯂꯣꯏ ꯄꯤꯖꯔꯤꯅꯦ ꯑꯗ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯁꯦ ꯃꯥꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯨꯝꯕꯅꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯒꯤ ꯑꯗꯣ ꯂꯥꯛꯇꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯂꯞ ꯅꯨꯡꯗꯥꯡꯁꯤꯗꯀꯣ ꯑꯣꯀꯦ ꯃꯤꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯣꯠ ꯆꯩ ꯃꯣꯏꯒꯤꯗꯤ ꯀꯩꯝ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤ ꯐꯛ ꯅꯨꯡ ꯀꯥꯔꯄꯦꯠ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯊꯣꯛꯑ ꯁꯤꯅꯦꯕ ꯍꯤꯞꯄꯤꯁꯦ ꯑꯗꯣ ꯑꯇꯩ ꯃꯦꯇꯔꯤꯌꯦꯜꯁꯦ ꯀꯩꯝ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯐꯩꯖꯨꯞ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ ꯀꯩꯀꯩ ꯈꯔ ꯄꯣꯔꯛꯑꯒ ꯃꯣꯏꯗ ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯍꯦꯟꯅ ꯑꯩꯈꯣꯏꯁꯨ ꯀꯗꯥꯏꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯑꯗꯨꯝ ꯈꯔ ꯃꯥꯟꯅꯔꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅꯅꯦꯕ ꯇꯧꯕ ꯈꯪꯗ꯭ꯔꯦꯗ ꯌꯥꯝ ꯆꯠꯁꯤꯜꯂꯣ ꯆꯥꯛ ꯆꯥꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯄꯣꯟꯇꯦ ꯅꯝꯕ ꯍꯥꯎ ꯏꯟꯖꯥꯡ ꯌꯥꯝꯅ ꯇꯧꯕ꯭ꯔꯥ ꯁꯤꯁꯦ ꯀꯩꯅꯣ ꯕꯣꯔꯤ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯑꯌꯥꯝꯕ ꯐꯦꯡꯗꯣꯛꯑꯝꯃꯒꯦꯔꯣ ꯑꯩꯅ ꯇꯧꯒꯦ ꯌꯥꯗꯕꯩꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯅꯤ ꯌꯥꯅꯤꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯏꯖꯠ ꯌꯥꯎꯗꯕ ꯇꯥꯈꯤꯒꯗ꯭ꯔꯅ ꯁꯨꯝ ꯄꯥꯈꯠꯂꯤꯅꯤꯗ ꯑꯩꯁꯨ ꯑꯣ ꯐꯠꯇꯕ꯭ꯔꯥ ꯅꯨꯄꯤ ꯋꯥꯍꯜꯂꯣꯏꯗꯣꯏꯅꯦ ꯑꯥꯗ ꯂꯩꯔꯦ ꯃꯄꯥꯗꯣ ꯌꯨꯝꯁꯦ ꯊꯨꯝꯃꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯁꯦ ꯃꯤ 110-ꯃꯨꯛꯀꯤ ꯆꯥꯡꯅꯦ ꯁꯤꯗ ꯏꯟꯅꯔꯛꯑꯗꯤ ꯑꯁ ꯇꯟꯕ ꯑꯃ ꯌꯥꯎꯔꯦꯗ ꯂꯤꯂꯥꯁꯦ ꯋꯥꯏꯁ ꯗꯤꯝꯄꯔ ꯌꯥꯝꯃꯦ JCB 5 ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯐꯖꯗ꯭ꯔꯦ ꯃꯅꯨꯡ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥ ꯁꯣꯔꯤ ꯑꯩ ꯎꯕꯗꯤ ꯀꯨꯏꯔꯦ ꯅꯍꯥꯟ ꯁꯤꯗ ꯂꯩꯕꯗꯣ ꯌꯥꯝꯕꯅ ꯑꯩ ꯎꯕꯗꯤ ꯀꯨꯏꯔꯦꯕ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯝꯕ ꯊꯦꯡꯛ ꯌꯨ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯀꯩ ꯅꯪꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯏꯆꯝ ꯆꯝꯕ ꯑꯔꯥꯏꯕ ꯄꯤꯗꯦꯕ ꯑꯗꯣ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯌꯥꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯝ ꯉꯝꯕ ꯐꯥꯎꯕ ꯑꯗꯨꯝ ꯈꯔ ꯇꯧꯖꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨ ꯀꯩꯅꯣꯒꯤ ꯑꯃ ꯍꯥꯟꯅ ꯁꯟꯖꯣꯏꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯁꯟꯖꯣꯏ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯗꯥꯁꯣꯔꯤꯗ ꯑꯩꯈꯣꯏ ꯃꯔꯤꯡꯒꯤꯗꯤ ꯈꯪꯉꯦ ꯑꯣ ꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯒꯨꯔꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯅꯣꯏꯒꯤ ꯃꯔꯤꯡꯒꯤꯗꯤ ꯑꯩꯈꯣꯏ ꯄꯤꯇꯔ ꯀꯤꯕꯣꯔꯗ ꯈꯣꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯄꯤꯇꯔ ꯁꯤꯐꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯤꯕꯣꯔꯗ ꯈꯣꯡꯕ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯔꯒꯀꯣ ꯐꯥꯒꯤꯁꯨ ꯌꯥꯝ ꯇꯧꯒꯟꯕꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯗꯥꯁꯣꯔꯤ ꯊꯦꯡꯅꯕꯁꯦ ꯑꯁ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯅꯦ ꯑꯁꯤꯗ ꯆꯪꯉꯣꯏꯒꯦ ꯗꯥꯁꯣꯔꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯁ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯦꯅꯦ ꯉꯔꯥꯡꯗꯩꯔꯣ ꯅꯍꯥꯟ 3 days ꯁꯨꯔꯦ ꯋꯥꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯦ ꯂꯧꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯩꯅꯦ ꯊꯣꯏꯅ ꯊꯦꯡꯅꯒꯦꯅ ꯊꯦꯡꯛ ꯌꯨ ꯄꯨꯂꯞ ꯍꯣꯠꯅꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯝ ꯃꯅꯨꯡ ꯆꯪꯈꯤꯒꯦ ꯌꯥꯏ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯍꯣꯏ Brother. Kaya pura, gusto,
Kaya mo nalagre mo. Tani he. Gerani he. Đây nó quay rồi chim cô chiên lên không leo đi theo cái này có con nào phải Tontos gấp con nào ꯃꯌꯥꯝ ꯑꯩ ꯏꯆꯟꯅꯨꯄꯤ ꯍꯣꯏꯒꯤ ꯂꯩꯐꯝꯗ ꯌꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯗꯨ ꯁꯤꯒꯤ ꯃꯊꯪꯗ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯁ꯭ꯀꯤꯟ ꯗꯤꯖꯤꯁ ꯀꯩꯀꯩ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯨꯁꯨ ꯂꯥꯏꯔꯕꯗꯅ ꯑꯅꯝꯕ ꯅꯥꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯂꯩꯍꯧꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯣ ꯍꯧꯖꯤꯛ ꯃꯤ 10ꯒꯤ ꯆꯥꯡꯃꯨꯛ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯂꯩꯌꯦ ꯍꯥꯏꯅ ꯉꯁꯥꯏ ꯌꯥꯝꯅ ꯔꯥꯖ ꯈꯣꯏꯅꯁꯨ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯕꯅꯤꯅ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯁꯦ ꯍꯥꯏꯅ ꯄꯨꯔꯥ ꯑꯗꯨꯝ ꯃꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯈꯨꯗꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇꯨꯗꯩ ꯊꯣꯛꯄꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯁꯥꯔꯒ ꯍꯣꯡꯖꯤꯟꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯨꯗ ꯂꯩꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯉꯝꯖꯕ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯩ ꯖꯤꯄꯦ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯉꯤꯕ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯅꯝꯕꯔ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯂꯨꯄꯥ 1-2ꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗ ꯄꯩꯁꯥ ꯊꯥꯕꯗ ꯔꯝꯁꯨꯃꯥ ꯍꯥꯏꯅ ꯃꯤꯡ ꯊꯥꯔꯒ ꯊꯥꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯗꯤ ꯍꯌꯦꯡ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯅꯤꯡꯕꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯃ ꯅꯣꯂꯦꯖ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯄꯩꯁా ꯊꯥꯕꯗ ꯔꯝꯁꯨꯃꯥ ꯍꯥꯏꯅ ꯃꯤꯡ ꯄꯜꯂꯒ ꯊꯥꯕꯤꯌꯣ ꯊꯥꯕ ꯉꯝꯗꯕꯁꯤꯡꯅ ꯑꯗꯨꯝ ꯊꯥꯕ ꯉꯝꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯅꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ